Friends ma'am prithvi oina hoji khwaidagi chawkhatpa country amane hariba khoi defense ki line so army ki line so aduki matik advance oi hariba USA se USA ki defense budget se am thina chawri ko in terms of $1 trillion dene makoina sahi amada sinari se ado koin handak Iran ga USA ga tawkibu war sida mayam na su tabiramune habadi handak tawriba khoi Iran gi USA ga tawriba war se sigi war sida USA gi misal makai se loisila kadawre adagi moigi defense system the sinari ba third system third misal adagi patriot missile system ji hariba sing loisila kadawre ha pawsu mayam tabiramune ko aduna aina video sida cover tawjadoisi adu yam chawkhatle hariba duga defense ki budget ta $1 billion kaya ama only misal khatang thadariba adugumba country amana karisunati hariba Iran ga lang tawu matam da makhoi misal loisin gidore loisila kadore ga haraga adagi ngasagi ceasefire ga tawu giba se USA na taseng bagi di hariba makhoi gi defense ki lairiba kuchukulai mayam si masigi problem lakpadagi USA na so Iran gi mafam da gar taksila kana dumaina ceasefire si tawu gibne habasi mayam na sum taraga laire ko sema aduna ai mayam da video sida laksadoisi adem chakhalle hariba $1 billion kaya thadariba USA na makhoina makhoi laijariba makhoi misal se natraga makhoi khuchu khulai se kamaina makhoi da award po oirino habase masigi matang da tongan ba platform sing da duga media report sing da phangba dugi paw doi mayam da tamjage aduga ichinaw sing na video sibu subscribe to sindira moduga mayam gi kana da video kya maso makata na su share tawjarake अखोइना हजिक खंजन बियाबसी USA की ओइना हदक सही के 2026 के मखोइ की डिफेंस बजट से अराउंड $960 billion ने को मोइदा बजट तकाई थरिसे अदु तसेंग हो इंडिया चाउरे हरबे इंडिया सखोत खबा मिलियन क्या लैरिबे इंडिया की आर्मी क्या लैरि दुगा एयर फोर्स का याम लैरिबे इंडिया से सिफ ओनली $80 billion अदु मुतने बे को इंडिया ना डिफेंस बजट ता हापिसे अदु दी USA की दी 960 around $960 billion ne ko USA da chena je kyam thina khena gi yengone ko India ga USA ga defense budget to thamise adu yam ba sigi lairiba USA gi thami ba ko defense budget sida makoi na ko na da ba sigi makoi gi ngasai gi defense ki system da sinari ba misal ga se masigi thuna loisila ko maram sing je kaya am laiyeba ahan ba maram da khoina masidi yengba ya ba si USA si paisa si makoi phaniam defense budget ta thadai haibagi wane ko tawbu makoi na thadariba defense budget se masidagi misal gi sabada dagi misal production da kai da sinna ba pot di masida di paisa je ka hena yam thada deba maroi na makoi na thadari se mhugi tongan ba ato ba country da makoi gi army army base kya moi sandu ga lai hidna middle east da leri asia da leri africa da leri sumai ta udana da europe da neto da leri ko adun sumai ta udana makoi gi tongan ba country mayam se sandu lekiba sagi military base mayam se masigi moi expenditure su yawa adagi maru ina makoi gi defense budget sida makoi da kai thari paisa ji acho paisa amaso ko gi neto da sumuk chatle ba ko neto si USA na luchinga ga moi european country mayam se matung ilaka na dumai neto si ngasi phoba pullaga lai se taseng moi da khwai gi paisa chauna thada ba haitar di USA ne ba har neto gi country mayam se dai aduga अखोइना मसिदा मुका यामना खांजिनबदा कानागदबा अमा हारगदी USA ना पुथोइबा मिसाइल डिफेंस सिस्टम से नत्रगे एनी मोगी वेपन जिंग से खुदिमक से ईरान की वार सिजना खिदेबको हाइदि ईरान की वार सिजना खिदे मरमदी मखोइना सिन पुथोइबा USA ना पुथोकिबा खुचुखाय खुदिमक से मखोइगी हजिक ख्वाइदि कॉन्फ्लिक्ट वांग ना कोइ हाई रिस्क लैरिबा कोइ चाइना का ताइवान से China ga Taiwan ge se hoji se mayam su tabi ramani makoi si ikhang khang oduna China na lawsin ki yai ga ga ji Taiwan ji hoji moi ji preparation de lairi ne bako China na moi su war tawsila ga moi ji lawsin bi yai na du China da gi su China gi side gi su yam doina dum hai ne ba koi gi China gi saruk amani Taiwan se dun Taiwan ji tongan ba country oina lai bi yaro ke ne yam toina ngang ne duna si gi tension na musu lai ko duna ngasai gi China ga Taiwan ga su khudak ta moi lan thola agadi hoi gi Taiwan se masi kannaba gi damakta USA na moi gi defense ki khuju khulai kaya ama Taiwan da thammi ba Taiwan gi dabakta reserve tawra thammi ba khudik ma se khona Iran da use taw bi yarakte ba adigi masi China Taiwan khaki natana hoi gi NATO ga Russia ga mukh lan tawre khalasine adu NATO har sidi USA na lusin mai wani mai makha da leba country mayam se European country mayam se da khidang development tawba har ga di maruina hoi gi France ko Germany go mai country khara khakne Europe to leja tai sing da mukka ka hena yaudi ko Europe to leba country mayam se aduna kari gumba
ꯔꯁꯤयाꯒ ꯅꯦꯇꯣꯒ ꯋꯥꯔ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯈꯜꯂꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯃꯨꯛꯀ ꯌꯨꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯈꯔ ꯔꯤꯖꯥꯔቭ ꯇꯧꯔꯒ ꯌꯨ ꯑꯦꯁ ꯑꯦꯅ ꯊꯝꯃꯦꯕ ꯃꯣꯏꯅ ꯏꯔꯥꯟꯗ ꯈꯨꯗꯤꯡꯃꯛ ꯌꯨꯁ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯡꯅ ꯃꯣꯏ ꯔꯤꯖꯥꯔቭ ꯇꯧꯔꯒ ꯊꯝꯃꯤꯁꯤꯅꯤ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠꯁꯤꯡꯅ ꯄꯜꯂꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯔꯥꯟ ꯈꯛꯀꯤ ꯑꯣꯏꯅꯗꯤ ꯊꯝꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯀꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯃꯦꯕ ꯃꯤꯗꯜ ꯏꯁꯇ ꯃꯈꯣꯏꯒꯤ ꯑꯦꯂꯥꯏꯠ ꯀꯟꯇ꯭ꯔꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯖꯣꯔꯗꯟ ꯀꯩꯀꯥ ꯈꯔ ꯂꯩꯔꯤꯗꯅꯀꯣ ꯑꯗꯒꯤ ꯏꯖ꯭ꯔꯦꯜꯁꯨ ꯃꯈꯣꯏꯒꯤ ꯁꯇ꯭ꯔꯣꯡꯒꯦꯁ ꯑꯦꯂꯥꯏ ꯑꯃꯅꯦꯕ ꯃꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯁꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯤꯗꯜ ꯏꯁꯀꯤ ꯊꯝꯕꯗꯣ ꯍꯥꯏꯔꯤꯕ ꯃꯤꯗꯜ ꯏꯁꯀꯤ ꯊꯝꯃꯤꯕ ꯁꯔꯨꯛꯇꯨꯗꯒꯤꯅꯦꯕ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯂꯣꯏꯒꯗꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯀꯩꯀꯥꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯅꯗꯤ ꯃꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗ ꯄꯜꯂꯤꯁꯤ ꯑꯣꯜꯃꯣꯁ 80% ꯃꯨꯛꯇꯤ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯀꯤꯗꯃꯛꯇ ꯔꯤꯖꯥꯔቭ ꯇꯧꯔꯒ ꯊꯝꯕ ꯃꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯄꯣꯠ ꯃꯈꯩꯁꯦ ꯃꯁꯤ ꯏꯔꯥꯟꯒꯤ ꯋꯥꯔ ꯇꯧꯕꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯝꯅ ꯂꯣꯏꯈꯤꯕ 80%ꯁꯤ ꯂꯣꯏꯈꯤꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯁꯥꯟꯅꯈꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯏꯔꯥꯟꯅ ꯁꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯏꯔꯥꯟꯅ ꯌꯨꯁ ꯇꯧꯔꯤꯁꯤꯅ ꯂꯨꯄꯥ ꯂꯤꯁꯤꯡ $20,000 $30,000 ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯄꯤꯕ ꯌꯥꯝꯅ ꯑꯍꯣꯡꯕ ꯗ꯭ꯔꯣꯟ ꯃꯈꯩꯁꯦ ꯑꯗꯒꯤ ꯃꯤꯁꯥꯏꯜ ꯃꯆꯥ ꯃꯆꯥ ꯔꯣꯀꯦꯠꯒꯨꯝꯕꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯗꯣꯂꯔ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃꯁꯨ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯂꯣꯏꯁꯤꯜꯍꯟꯈꯤꯑꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯔꯥꯟꯅ ꯁꯥꯟꯅꯈꯤꯕ ꯀꯣꯛꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯗꯜ ꯏꯁꯀꯤꯗꯃꯛꯇ ꯈꯥꯛꯑꯒ ꯊꯝꯃꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯟꯅ ꯃꯈꯣꯏꯒꯤ ꯑꯍꯣꯡ ꯑꯍꯣꯡꯕ ꯄꯣꯠ ꯃꯈꯩꯁꯦ ꯊꯥꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯇꯔꯁꯦꯞꯇꯔ ꯇꯧꯍꯜꯂꯒ ꯂꯣꯏꯍꯟꯈ꯭ꯔ ꯃꯇꯨꯡꯗꯅꯦꯕ ꯏꯔꯥꯟꯅ ꯃꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯤꯁꯥꯏꯜ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯊꯥꯗꯔꯛꯑꯀꯥꯟꯗ ꯏꯖ꯭ꯔꯦꯜꯗꯒ ꯑꯦꯇꯦꯛ ꯇꯧꯔꯒ ꯏꯖ꯭ꯔꯦꯜꯗꯒ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯕꯦꯁ ꯀꯌꯥ ꯑꯃ ꯃꯤꯗꯜ ꯏꯁꯇ ꯂꯩꯕ ꯀꯌꯥ ꯑꯃ ꯑꯦꯇꯦꯛ ꯇꯧꯔꯒ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯔꯤꯁꯤꯡꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯋꯥꯔꯐꯤꯌꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯤꯁ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯋꯥꯔꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯥꯏꯜꯁꯦ ꯀꯌꯥ ꯃꯤꯁꯥꯏꯜ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯂꯩꯇꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯁꯦꯛꯇꯔꯗꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ $1 trillion ꯊꯥꯗꯩ ꯍꯥꯏꯔꯒꯁꯨ ꯋꯥꯔꯗ ꯍꯦꯛꯇ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯇ꯭ꯔꯦꯕ ꯃꯔꯝꯗꯤ ꯁꯤꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯃꯁꯤꯒꯤ ꯑꯟꯁꯔꯁꯤ ꯏꯔꯥꯟ ꯋꯥꯔꯁꯤꯗ ꯎꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯏꯔꯥꯟꯁꯤꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯋꯥꯔꯁꯤꯡꯗꯗꯤ ꯑꯃꯨꯛꯀ ꯁꯤꯒꯤ ꯊꯥꯛꯇ ꯌꯨ ꯑꯦꯁ ꯁꯤꯗ ꯋꯥꯕ ꯑꯣꯏꯈꯤꯗꯦꯕ ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯃꯇꯥꯡꯁꯤꯗꯅꯦꯕ ꯌꯨ ꯑꯦꯁ ꯁꯤꯅ ꯉꯁꯤ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯈꯣꯏꯗꯁꯨ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯃꯤꯁꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯃꯤꯗꯜ ꯏꯁꯀꯤꯗꯃꯛꯇ ꯈꯥꯛꯑꯒ ꯊꯝꯃꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡꯁꯦ ꯗ꯭ꯔꯣꯟ ꯃꯆꯥ ꯃꯆꯥ ꯇꯧꯔꯀꯥꯟꯗ ꯏꯟꯇꯔꯁꯦꯞꯇꯔ ꯇꯧꯍꯜꯂꯒ ꯏꯔꯥꯟꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯍꯟꯈꯤꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯗꯁꯨ ꯄꯨꯊꯣꯛꯄ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯀꯤꯗꯃꯛꯇ ꯈꯥꯛꯑꯒ ꯊꯝꯃꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯈꯩꯁꯤ ꯃꯁꯤ ꯍꯦꯟꯒꯠꯇꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ $960 billion ꯗꯤꯐꯦꯟꯁ ꯕꯖꯦꯠꯀꯤ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯃꯤꯁꯥꯏꯜ ꯈꯛꯇꯪꯒꯤ ꯑꯣꯏꯅ $40 billion ꯑꯃꯁꯨ ꯁꯦꯡꯁꯟ ꯇꯧꯕ ꯀꯥꯏꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯁꯤꯡꯗ ꯄꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯦꯟꯇꯥꯒꯣꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯂꯩꯕꯅꯦꯕ $40 billion ꯑꯗꯨꯒꯤ ꯃꯤꯁꯥꯏꯜ ꯄ꯭ꯔꯗꯛꯁꯟꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯕꯖꯦꯠ ꯀꯥꯏꯊꯣꯛꯑ ꯀꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅꯗꯤ ꯈꯜꯂꯝꯒꯅꯤ $960 billion ꯁ꯭ꯄꯦꯟ ꯇꯧꯔꯒ ꯑꯗꯨꯛ ꯌꯥꯝꯕ ꯕꯖꯦꯠꯁꯤ ꯃꯈꯣꯏ ꯀꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯇꯁꯦꯡꯕꯩꯗꯤ ꯃꯥꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯀꯟꯇ꯭ꯔꯤ ꯃꯅꯨꯡꯗ ꯈꯛꯇꯪ ꯌꯨꯁ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯃꯈꯣꯏꯒꯤꯗꯤ ꯋꯥꯔꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯗ ꯆꯥꯏꯊꯣꯛꯑ ꯂꯩꯈꯤꯕ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯕꯦꯁ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯊꯥꯛꯄꯒꯤ ꯃꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯃꯁꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯁꯨ ꯕꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯆꯪꯉꯦꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯕꯖꯦꯠꯁꯤꯗꯒꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯁꯦꯡꯁꯟꯁꯦ ꯐꯅꯌꯥꯝꯅ ꯇꯧꯔꯒꯁꯨ ꯂꯥꯁꯇꯗꯤ ꯑꯃꯨꯛꯀ ꯑꯗꯨꯒꯤ ꯁꯦꯡꯁꯟꯗꯨꯒꯤ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯁꯦ ꯌꯨ ꯑꯦꯁ ꯑꯦꯗ ꯂꯩꯍꯧꯗꯦꯕ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯄꯥꯟꯗꯅꯦꯕ ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯀꯤ ꯕꯖꯦꯠꯁꯤ ꯐꯅꯌꯥꯝꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯦꯡꯁꯟ ꯇꯧꯔꯒꯁꯨ ꯃꯈꯣꯏꯗ ꯑꯋꯥꯠꯄ ꯂꯩꯔꯤꯕ ꯉꯁꯤ ꯏꯔꯥꯟꯒ ꯇꯧꯕ ꯋꯥꯔꯗ ꯉꯝꯈꯤꯗꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ